Kuki Lal Holup Singna Ngarang Kangpu District Manung Chanba, Ireng Naga Village da Laktuna Kulgi Poche Tugaibaga Loinana, Kunja Singda Aki Akang Pokalambaki Todok Adugi Matangda, People's Movement for Peace and Development Manipur Pmpdm Mihut Kangbu Amana, Ngarang Numidang Wairam Governor da Memorandum ama Pisinduna Wakatkhre. Kuki Kulai Paiba Singna Ireng Kulgi Get the Saba Wedding Set the Tamba Chokri Sing Tugairam Badanatana, Kuki Len Amadi Stay Away Haibana Chingba Wahi Sing Taram Kibani. Loinana Ireng Kulgi Chairman da WhatsApp ta call taruktuna Atubada Lambi Tingliba Adu Tokadabani Natrabade, No May Kapsingani Amade, Kultumna May Tagani Haina Kihalaki Basu Laiki Haide. Taudogasigi Matangda, Governor da Aiba Cherol Ama Pisiluraba Matungda, Paumi Singa Unaba Amada Pmpdm gi Convener, Singa Mayum Jalalna Fongdokibada, Ngarangi Taudog Aduna Maram Oiraga, Matam Ama Hekta da Kangluk Anigi Marakta, Pamdaba Taudog Sing Tolakpa Yabagi Akiba Lairiba Asida, Manipurgi Governor na Matam Chana Yengsin Biduna, Kul Adugi Miyambu, Tangdu Laitana, Layhanbiu Haibana Chingba Wafam Sing, Cherol Asigi Kutangda Takshinkre. Loinana Atuba Matamda Governor na Matam Ama Lepiragtuna, Pmpdm gi Mihut Singa Unabiu Hainasu Haijaki Haina Paudam Lagli. Nakalamaromda Pmpdm gi Co-Convener Julia Singlaina Fongdokibada, Matam Kharagi Mamangda Foothills Naga Coordination Committee, FNCC Amadi Manipur Lengaki Marakta Inakiba Yana Gerol Adugi Matung Ina, Haujik Paliba PR Lengak Asina Paikat from Tokpa Tabak Sing Paikat Piu, Aikoi Masel Amaga Nungshi Chana na Amade Tangdu Laitana Hingba Pami Haike.